Mr. Baboy. La. Slow. Nang hai khidu kay ba? Noi sigi singtak sida. Aigi mine si kothoga. Umay bi de pizen hai gidai ne. Thoiba ichana paigadorba case ima de paihaningdi. Tungda soidana khudong thiba nangani. Kashu tawroi ba ima. Si sakshi lo basi. Ichagi thauna imana khangi. Adubune police department gi mixer kinana ba honaganu ko. Masigumba mathongarang khangdaba mi singsiga aina loina ba yar haiba natra. Ato ke nom ta hai gi. Oi hayo. Janure mi gi phone number ta bibiram ba. Janule mbise lohongdorabani. Adusu nom yaiga. Nomcha, ai ke dawrege?